tungi yumbi oriba Maheiroising na college board khana chaina ba thawai yawbagi muhutta mahai masing tambada mai onsilagade lebasi go hena afabo igani haina Manipuri Chief Minister Yaoba Phongdokhre ngafamasi Department of Information and Technology gi mediang makhada Q10 Technology samadi IISM na sinduna Manipuri da leba IT Park ta pangthokiba Destiny to Infinity haina mingthon ba Manipur IT Startup Challenges yengsan baga mari leinana phongdokhibani Mana makhata aduna aikoi gi lamdam asida menoiba core issue singda mai onsen bagi mohota issue nata bofam singda issue sagatuna aikoi gi main focus asi head na thai bagi mami hek tai issue nata bada issue sagat bagi mohota mangda ta aduna leiriba thabak thoram singda oina mai onsen duna hena faba chawkhatpa Manipur ma semna bohona se matamasi science and technology internet space the satellite thagatpa gi jugni aikoi gi khongpham Tintharaga Lairisi, Malinguin Lagiba Ahoma Kiasada, Ikoishu Yaoba Ngamdabada si, Manipur Ladiban Hasing a positive fiber mindset Amada Chatpagi Matautai. Matababagi Manipura Duga, Nasigi Manipura Siga, Duki Matik Chongna, Kenarakli. Nasigi Anoba Manipura Sada, Chaukat Maikaida Kongzel Yamna Chanchilakli Bastet Amani, Adubu Yamna Laibak Tibadi, Ikogi Maheiroising a si Ayambana, Lyric Lasuda Mai Onsen Bagi Mohota, Isu Natabada, Isu Hehek Sagan and Nabakona Pasi Yam Laibak Tibani. IIT Lamfel Pata, IIT Tamliba Maheiroising a Sida, Ikogi State a Sigi Maheiroising a Mata Yaugde, Masina Maram Karigino, College Election gi hairagadi Mahairoi masing wati aduga sigumba information technology gi mahai masing tampham asida Manipur macha amata uba fangde aikoi maruina yang sing asi ningthijana streamline tawriba ama mathau tare haina mahang makhata na phongdokhe ngasigi yang sen khongsut aduga mari leina makhata na phongdokhibada Prime Minister Narendra Modi gi Atmanirbhar Bharat Vocal for Local gi makhada Imphal da leiriba IT Hub asi inkum jal singani kunga mathoye March taraga manga da hangdokhibani Hub asi padam di IT sector da innovative oiba ideas sing puthoktuna isa ne sabu self reliant oiban batan natana ideas sing asina praja miyam da kanaba phangan basini IT center resident khalagliba Mahiroi dising amaga chani henmana training kaya da saruk yaduna masa masa ge ideas sing puthoktuna scientific oiba gadget kaya puthokre Ngasi udli ba exhibition asi ta maroina foil sizinadana jingkhongdagi jingthakta laws of gravity sizinaduna ising phanghanana ba project paikhalakba flood monitoring system smart control of home applicants smart control of street lamp na chingba yamna kana ba pigada project kaya ma yauri hairi ba idea sing asi effective point puthokna ba mapan lamgi firm singa collaborate tawduna product ama oina puthokna bokhonagani hairi ba project sing asi gi manungda project kharasu Pilot project oina identify tawna ba sarkar na midyang thamle khudam oina electricity save tawna ba koirengedi ke Kanchipur forward halibe street lamp sing asida low high light regulator haptana darkar leiba maphamdana masa mathanda light intensity hengatpa darkar leitaba matamdana light intensity hanthanba sigumba project sing asi athubada thabakta onthongna na bokhonagani haina mahangna phongdokhe aikogi youth singsi I know it about. Say triple IT gi nane function namalai. Triple IT da koi Manipur gi satra ma hoyom de. Satra amma pa hoyom de. Kari gi nokhang de. Aduma IT gi jungni. But adom the concentrate to what adom election gumba satra gi election da phunei. Kari kana bugino kari doram ge. Kari doram ge the ins Satragi Panana Bokona by the government, Matam Yoina, Taurakan, Sangakan, the government, the Punasamina, school Pagadan Bagi Oiro, Waza, Wat Bagi Oiro, Satra, Wat Bagi Oiro, whatever. A Hui machine election the Punara. Stop it. Others are on the triple IT Gita. I could give me Yaoba Ngamdabada. You know, was a knit Gita Kanogi Doctor G. MBBS ki do result ye ngo khoi mi kya mi ho ge adom do ira koi focus pi re